ngasi numida waram phong ki batuan tuan ba Manipuri si phong sing amasum thoki ba thawdo wa thok sing digi maruai be I paw sing khonga saraga Manipur top channel gi mekedi gi myam da thamjagi ahan bada CM Minister Biren gi mirep se pisin khre mikhal sida BJP na Sydney fu fangani CM Minister lakliba February kun ga tare ta ahan batanga ki mikhal da mirep oigadori bising na mirep se pisin khre ngasi henga kendra ra BJP gi mirep oi CM Minister en Biren su mirep se pisin khre Impal East District ki DC Officer Returning Officer Amuthoi Khangan Minister en Berena ma ki mirep se du pisin ki mana mirep se pisin ba laki baduda BJP Manipur Pradesh ki President e Sadas loinarki ngasi Minister en Berena ma ki mirep se pisin ba lak baduda permission hangbuwang ki pakum Minister na phongdoki bada BJP ki election manifesto sembalore athuba matamda miyam da phongdok lagani election manifesto asi BJP ki wenadi practical oigani manifesto haibasi practical oidrabadi madugi kana balairoi party asina phongdokadori phonggadori manifesto asida maru oina Manipur asi hiram kyada wat pal lehendana maromdom lepsaba ngamananaba miyeng thamli higher education gi phibam phagat hananaba naha singna thabak pinaba ehenba thabak paikhatpa mapalam da sel tingna training topi khudong sadaba ko hananaba matik sab sports infrastructure sengbatpa agriculture amas horticulture gi lamda ehenba Saukhatpa puraktuna potok hengkat hanba loinana nopi de sakti pibina sing Wapham sing yauri atopa pawmi singi wang amagi pakum na makna hai handa chemical asida BJP na Sydney fu phangba haibasi sungsoi soidrabani sitting MLA sing mai pak gi sang wangani ehen mamioi taraga mathoi taragani thoi karak haibasi soidrabani magna makata na hai kibida mikal ga mari lainana thokliba khana saina bagi matang da hai BJP gi ticket phanghaudre haina saukhibi irang thokibe sing wakal taminare irang su loisile adubum mafam singda funaba khana sainaba thodo hek thokliba sita singna noite masigumba khana sainaba gi thaba sita biganu mikhal da bot thada ba haibasi manungda sanglaga thadaga dabani kana da bot pibi gi haiba ugadaba nate isa na apamba phai khanba miyoida bot pibiu soiki atopa pawmana bot thada daba natragana nota da bot namgani ses bijoy lakliba taragani thoi suba Manipur Legislative Assembly election na bot thadaba natragana nota da namgani BJP da di bot piroi haina uripo kendra gi BJP independent candidate oiramba BJP Manipur Pradesh ki chief spokesperson CS Bijoy na phongdokre Wapham asing asi Lamphel Pat Rims Complex ta leiba ma ki mayum na pangtokpa pawmi sing onaba ma da phongdokibene mana makha taraduna hai BJP asi black money amadi corruption gi mayok ta leiba dynasty rule yadaba Kedar base oiba masagi ideology ngakna satpa party ama oibena kumza inglising amaga samapan maudraga marida party asida yaukibene adubu ngasidi party asi masak mawong amadi sana kanglon punamak honglakpagi mami sauna tari sel yauduna mikhal thengnaba yai haina khalubana BJP da ticket tanakibene party na ticket pibirakte haina warabu tawde sai kya party ki damakta wajarakpa miyoi ticket pibigi muhutta ngarang nan khak party da sanglakpa miyoi amada party na ticket piri basi yamna angakpa phawi masi hai duna party bu thadok tuna satloi BJP na Dr K Raghumani bu ticket pirakpada warabu leite lakliba mikhal asida mahakna kadanaba sarau langsu tawroi sausu sawaloi matam khragi mamangda viral sakhiba call recording amada case Raghumani na uripo kendra gi atai BJP independent candidate singi sentiment sokpa yaba madi miyamna lana uhanba yaba wahi kya phongdoki baduda party gi mekedi gi kariguma makhal amatagi oina disciplinary action amata lokhataba yamna viral oiba thawongni party gi mekedi gi action lokhatrabanina ain gi mateng lauduna ma ki mathakta defamation suit file tawgani Khongthang asi ma ki personal oiba action ni masida party ga hiram amatada mari lainadi hainasu makna makhatana su phongdoki atopa pawmana LJP gi mere mari gi ming laukthokre lakadoriba taragani to suba Manipur State Assembly election da Lokjan Shakti Party LJP gi mere oigadaba miyoi mari gi ming laukthokre independent candidate mari adudi Khurai Kendra da Haisnam Subhas Chuchampur Kendra da Hais Lian Sinthang Hanglep Esida Sefu Haukif amasum Thanglon Esida Thangthagini
North AOC da leiba Impal Hotel pangthokiba asamba thoram amada party asigi National Youth President Pranab Kumar na intending oigadaba miyoi mari adugi mingla thokibani loinana lakriba mikhal asida LGP gi oina mirep kundigi kungamanga faw thadokane amasum pre-poll natragana post-poll tawdana mathanta mikhal thengnagani haikenasu pawsina su palakli tentangna atopa paw mana NPP na absolute majority oiduna Deputy Chief Minister Y Joy Kumar na Chief Minister oiragani Lakliba Taraganithoi Suba Manipur State Assembly election asi NPP na absolute majority oiduna NPP gi hauzik Manipur government ki Deputy Chief Minister oiriba Y Joy Kumar na mathangi government ki Chief Minister soidana oiragani haina National People Party ki National President Meghalaya ki Chief Minister Konrad K Sangmana ngarang Moirang na pangthokpa get together gi thoram amana phongdokre haidi ngasi state si goiriba COVID-19 update makha satharak jara poina mayamna pijage ngasi goiriba positivity rate si khara khak hantharak tuna 12.4% oiri punamiyoi ani COVID-19 na positive oiba laikhidre duga punamiyoi sani ga taraga tarina nauna COVID-19 na positive oiba thengnarakle aduga miyoi lising amaga satre ka yankhai ga tarukna nauna COVID test tawki ngasi positive oiba thengnarakhraba miyoi sani ga taraga taret asi Bisnupur digi taraga taret Sandel digi manga Susangpur digi taraga manga Imphal East digi nifuga taruk Imphal West digi humdraga mapan Kaksing digi taraga mari Kamjong digi mari Kangpokpi digi manga None digi ama Senapati digi ani Tengnopal digi ama Thaubal digi kunga humdoi Ukhul digi manga ni Punna miyoi sani ga taraga taret nauna COVID-19 positive oiba thengnaraklaga laikhidraba miyoi ani asina amana Imphal East dagi amasum amana Thaubal dagi haina su claim tawri makasa tharakpo oina amasum lusilakpo oina topa paw khrana kumja English ani ga kunga nithoi gi December fawban Imphal trail yaholaknabagi promise leire British na palingai singilam oiriba Deradunda train jorami Bharat ani kha tamlaba sahi humdraga manga gi matungna Manipur train jorakpa si yamna nungaiba poi haina Minister of State of External Affairs oiriba Manipur gi Lok Sabha gi MP Dr R.K. Ranjana phongdokre haina press na phongma pawna haidi pawduna makha tana hai lakliba kumja English ani ga kungeni thoi December fawbada Imphal yauba train yoholakna bagi promise leire haina Dr R.K. Ranjana phongdokhi haidi Hauzik Manipur CM liba train gi thabak thoram sing athubada lusinana bagi damakta ai isamakna parliament ta ahumlak karigi damak railway track semba lusindribano haina wa haikiba lekre hanagi railway minister Piyush Goyal lairingai matamda su masama unaduna Imphal to More fawba train yauna ba sembiyu haibada economically viable oide harakiba lekre Maduda yamna nungaikidi adubo hauzi anauba cabinet sembada yauminariba railway minister Ashinikumar amuk hana Imphal to Morel asi sembiyu haiduna taknarakpani masi Prime Minister Narendra Modi gi ek is policy gi yanglen saru oigani haina haudokpadigi khudakta survey tawbaga sanction tawduna survey tawba hore loinana Manipur pose puba goods train yorakpa sida Manipur gi Puthok-saba organic ki potlam sing amadi handloom amadi handicraft ki Manipur gi pothok sing asi hena puthok tuna India ki market amadi mafam sing de hena yohonna ba angamba thakta honamina ba yamna mathok tai hena su phungdok ki hena paws na makatarakli Chief Minister N Biren singhana phungdorok po Wapham khara mayam miyeng taminasi Bharatiya Janata Party ki karikata mayam punamakta atoppa anoba afaba pauje lamaga miyam pijali madudi yamna shocking oiba yamna nuaitaba duga khoigi BJP sibu Manipur da tasema hugorpoda yaurakpa duga chauga daite lawga lakpa ayena Shri Ashinikumar BJP ki spokesperson BJP ki general secretary BJP ki vice president kara kan oiramaga anda kisu intending candidate oiriba now Nagi mafamda ekoi Bharatiya Janata Party ki senior national leadership yauna mangonda ticket pinanaba honabada ekoi ki karigumba inconvenient oiba situation khara dagi mangonda ticket pibu ngamgidre madugi damata ekoi Bharatiya Janata Party ki side ki emadai ki side ki mangonda madugi apology ni bagaloina live mikhal si aruba mikhal ama oibana Bharatiya Janata Party ki Mihut mapung phana
absolute majority oidabhi yadabhi film laibana mangonda national leaders ingi Khudong aya balor ka ina mangonda request of the badigi amadi magi mago nuksijaba magi supporter karikata leaders karadaina request of the amadi summit paterji national gi representative yauna tabura matungda yaragada handa kisi ticket hamaudrabasu atopa party da vote lepani hena tawbiri budu tawbigalo BJP gi oina punna sadminadana hanagumna dum lebi oina kona request of the masana amadi magi leaders magi supporters wa karikata karana mamitagi mapita argasu BJP gi phanabui damukta Manipur state ki phanabui damukta Bharat ki adugumba Prime Minister Modi ji ki amadi National President Nada ji ki integrity amadi izat na mabui damukta ma sacrifice tawrge boluna na Manipur gi live elections the BJP gi candidate punamaki mateng kanan mateng pangmada CM Biren haidani yabirakpidam pai seriously inawu anana thagasari loina tawman khambu chari loina magi karikata magi workers Thanga AC BJP bunu sibi mayam punamapu aina thamoi sengna Khudong Doctorana mayam ito wimal buhay punsigi kausaro yan na ikoramjari Thanga kendri prajasing Morona Advertisement party to chai isang china party sibu sakun nuga thawak tawrlaba agi thawai orba Thanga kendra gi prajasing pham da ina khbak sing to karalo na ina kai kun butcheri yamna nuai taba ni agi damukta oina su amadi ai thasa bidan amadi party bu nusi bidan sahi tara sumna tara herna party si damukta growth enna ba 꼭 더번나이드나 더북 도군들어라봐 아무데 응원데 타저고 담비리바 아무데 버드선다 파티 타저고 담비리바 아이게 로이나바 아이부 응시비바기 이카리카타싱 나 닝바 카이키바 메국도 호키바 디셈기 talgu 마판다 안데기 마토그르 타란 페쇼바데 부다하사 메칼다 아이부 버드선다 파티 인텐디 캔디데트 아마 오르비수 파티나 아이부 티켓 페르크바시 카디기 닝바 카이부 메국 오키 adubu ai Bharatiya Janata Party asibu Manipur ki lemai da utsi musirabam batam maduda ai samangna party se songthindana asoba daikta lauraga party se bising charaga ngasi gi BJP su oina bhana bada ai gi punsi asi angam thakta kator ke bami amoina amadi ai party se ai imam ni khanjaba ama oina party se bu thadu ni khalubada ai thamoi da subdik ning makai ba nungai taba mayam masina maram oraga amadi Bharatiya Janata Party gi masak naraba national leadership amadi agi example si CM Biren honorable chief minister mayam masina imonda kanna imonda hairakpa amadi party si hoji oriba bharat ki oina oriba phibam amadi Narendra Modi ji gi yamna visionary oraba maki leadership si Amit Shah ji gi yamna sap oiba asam mienga loinaba dumba leadership North India amadi Manipur nungsiba amadi Bharatiya Janata Party na engonda thamiba thajaba se aina mahaningdadana ai vote lepa khaktana vote kaba khaktana praja gi seva to bunate vote kadraga su praja gi seva to bu yai soidan maki Bharatiya Janata Party gi national leader amada honorable chief minister na engonda soidan bi thabak tonaba gi asobu platform per ken habi thajaba loina na ai handaki mikhala sida ai miyamda Touraroi haidana media gi thongdi laukhuksadi amadi masida miyamna ninganaba tawbiganu ai busu lana lobiganu ai bolle tragasu aingonda thajaba thamdana sahi lisang china thabak tawngneraba praja singi damakta ai mayong yadra lekhagani miyam gi seva tawkigani amadi Bharatiya Janata Party gi damakta handaki mikhala sida mai panana honabada kendra khudimukta amadi Manipur khudimukta ai satna party singda ai capacity gi angambat legandai thabak tawnaba ai miyam gi mafamda aina Thokchari amdi Thanga Maruna Thanga Kendra gi agi thawai or praja singda
ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯔꯤ